ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯋꯥꯔꯤ ꯑꯁꯤꯗꯤ ꯃꯌꯥꯝꯗꯒꯤ ꯃꯥꯟꯅꯗꯕ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯃꯗꯤ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯋꯥꯔꯤ ꯑꯃꯅꯤ꯫ ꯃꯤꯑꯣꯏ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯃꯥꯔꯁꯦꯜ ꯑꯥꯔꯠꯀꯤ ꯑꯣꯖꯥ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯆꯍꯤ 12ꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯦꯜ ꯐꯪꯂꯕ ꯐꯥꯎꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯂꯝꯈꯤ꯫ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯑꯗꯨ ꯊꯤꯒꯠꯇꯨꯅ ꯅꯨꯄꯥ ꯑꯗꯨ ꯐꯥꯔꯝꯃꯤ꯫ ꯀꯣꯔꯠꯅꯁꯨ ꯆꯍꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯅꯕ ꯑꯣꯔꯗꯔ ꯊꯣꯛꯂꯝꯃꯤ꯫ ꯆꯍꯤ 3 ꯖꯦꯜꯗ ꯂꯩꯔꯕ ꯃꯇꯨꯡ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ 15 ꯍꯧꯖꯤꯜꯂꯝꯃꯤ꯫ ꯆꯍꯤ 15 ꯆꯨꯞꯅ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯨꯂꯤꯁꯇꯒꯤ ꯂꯣꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛꯁꯨ ꯄꯨꯂꯤꯁꯇꯒꯤ ꯂꯣꯠꯄꯃꯛꯁꯨ ꯑꯣꯏꯔꯝꯗꯦ꯫ ꯀꯦꯁ ꯑꯇꯩ ꯑꯌꯥꯝꯕꯗ ꯀ꯭ꯔꯥꯏꯝ ꯇꯧꯔꯨꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯃꯇꯝꯗ ꯄꯨꯂꯤꯁꯇꯒꯤ ꯂꯣꯠꯅꯕ ꯍꯣꯠꯅꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯁꯤꯅꯗꯤ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯃꯑꯣꯡꯗ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯃꯤꯡꯁꯨ ꯈꯔ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯠꯇꯅ ꯃꯁꯛ ꯑꯁꯦꯡꯕ ꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯁꯨ ꯍꯥꯡꯂꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯁꯤ 62,700 ꯃꯨꯛ ꯁꯨꯔꯝꯃꯤ꯫ ꯀ꯭ꯔꯣꯔ ꯑꯃꯗꯒꯤ ꯍꯦꯟꯅ ꯃꯥꯒꯤ ꯚ꯭ꯌꯨꯁ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅꯗꯤ ꯎꯕ ꯐꯪꯂꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯖꯦꯜꯗ ꯂꯩꯒꯗꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯄꯨꯂꯤꯁ ꯑꯅꯤꯁꯨ ꯃꯥꯒꯤ ꯒꯥꯔꯗ ꯑꯣꯏꯅꯕ ꯄꯤꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯅꯤꯗꯨꯅ ꯃꯥꯒꯤ ꯒꯥꯔꯗ ꯇꯧꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯁꯤꯗ ꯅꯠꯇꯅ ꯃꯨꯝꯕꯥꯏꯒꯤ ꯐꯤꯂꯝ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯇꯥꯗꯨꯅ ꯀꯟꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯐꯤꯂꯝ ꯑꯃ ꯅꯝꯅꯕ ꯍꯥꯏꯗꯨꯅ ꯂꯨꯄꯥ ꯂꯥꯈ 15ꯒꯤ ꯆꯦꯛꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯤꯂꯝ ꯅꯝꯗ꯭ꯔꯤꯉꯩ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯀ꯭ꯂꯥꯏꯃꯦꯛꯁ ꯂꯥꯛꯄꯗꯒꯤ ꯐꯤꯂꯝꯃꯛꯇꯤ ꯅꯝꯍꯧꯗ꯭ꯔꯦ꯫ ꯆꯍꯤ 15 ꯍꯦꯟꯅ ꯐꯥꯕ ꯉꯝꯗꯅ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯃꯍꯥꯛꯅ ꯐꯥꯎꯒꯠꯂꯛꯄ ꯄꯣꯄꯨꯂꯔ ꯑꯣꯏꯔꯛꯄꯗ ꯐꯥꯕ ꯉꯝꯈꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯁꯤꯅ ꯑꯦꯛꯁ ꯃꯨꯁꯂꯤꯝ ꯁꯔꯤꯝ ꯋꯥꯁꯇꯤꯛ ꯍꯥꯏꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯍꯥꯟꯅ ꯃꯨꯁꯂꯤꯝ ꯑꯣꯏꯔꯝꯕꯗꯒꯤ ꯃꯨꯁꯂꯤꯝ ꯙꯔꯃꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯦꯛꯁ ꯃꯨꯁꯂꯤꯝ ꯍꯥꯏꯅ ꯊꯣꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯁꯤꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯑꯅꯤ ꯑꯃꯁꯨ ꯏꯟꯀꯥꯎꯟꯇꯔ ꯇꯧꯈ꯭ꯔꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯆꯍꯤ 38ꯒꯤ ꯃꯃꯥꯡ 1995ꯗ ꯁꯂꯤꯝ ꯈꯥꯟꯒꯤ ꯃꯐꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯔꯤ ꯑꯃꯅꯤ꯫ 1995ꯒꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 10ꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯗꯦꯜꯂꯤꯒꯤ ꯗꯔꯦꯒꯟꯖꯇ ꯔꯝꯖꯁ ꯀꯧꯕ ꯁ꯭ꯀꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯁꯂꯤꯝ ꯈꯥꯟꯅ ꯃꯥꯔꯁꯦꯜ ꯑꯥꯔꯠꯀꯤ ꯑꯣꯖꯥ ꯑꯣꯏꯔꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯆꯍꯤ 12ꯗ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯃꯃꯤꯡꯅ ꯁꯟꯗꯤꯞ ꯀꯤꯗꯅꯦꯞ ꯇꯧꯔꯝꯃꯤ꯫ ꯁꯟꯗꯤꯞꯄꯨ ꯀꯤꯗꯅꯦꯞ ꯇꯧꯔꯝꯕ ꯃꯇꯨꯡ ꯁꯟꯗꯤꯞꯀꯤ ꯃꯄꯥꯗ ꯂꯨꯄꯥ 60,000 ꯄꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ 1995ꯒꯤ ꯃꯇꯝꯗ ꯂꯨꯄꯥ 60,000 ꯑꯁꯤ ꯌꯥꯝꯅ ꯌꯥꯝꯂꯤꯕ ꯁꯦꯟꯐꯝ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯗꯤꯃꯥꯟ ꯇꯧꯔꯕ ꯃꯇꯨꯡ ꯍꯥꯏꯔꯤꯕ 60,000 ꯑꯁꯤ ꯄꯤꯗ꯭ꯔꯕꯗꯤ ꯁꯟꯗꯤꯞꯄꯨ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯄꯨꯂꯤꯁꯇꯁꯨ ꯍꯥꯏꯗꯣꯛꯇꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯟꯗꯤꯞꯀꯤ ꯃꯄꯥ ꯁꯤꯇꯥꯔꯥꯝꯅ ꯗꯦꯜꯂꯤꯒꯤ ꯃꯐꯝ ꯑꯃꯗ ꯁꯤꯃꯦꯟꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯄꯥꯗ ꯔꯥꯟꯁꯝꯒꯤ ꯀꯣꯜ ꯂꯥꯛꯄꯗꯒꯤ ꯈꯨꯗꯛꯇ ꯁꯤꯇꯥꯔꯥꯝꯅ ꯄꯨꯂꯤꯁꯇ ꯆꯠꯇꯨꯅ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯊꯤꯖꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯃꯄꯥꯟꯗ ꯂꯩꯍꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯟꯗꯤꯞ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯒ ꯆꯠꯃꯤꯟꯅꯈꯤꯕ ꯎꯍꯧꯔꯝꯃꯤ꯫ ꯁꯟꯗꯤꯞꯀ ꯆꯠꯃꯤꯟꯅꯈꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯋꯥꯡ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯗ ꯔꯤꯛꯁꯣꯗ ꯇꯣꯡꯗꯨꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯁꯟꯗꯤꯞꯅ ꯃꯤꯑꯣꯏ ꯑꯗꯨꯗ ꯃꯥꯁꯇꯔꯖꯤ ꯍꯥꯏꯅꯁꯨ ꯀꯧꯕ ꯇꯥꯔꯝꯈꯤ꯫ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗ ꯆꯤꯡꯅꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯅꯤ ꯑꯣꯏꯔꯝꯈꯤ꯫ ꯑꯃꯅ ꯋꯥꯡ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯑꯃꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯣꯖꯥ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯗꯨ ꯅꯝꯐꯨ ꯍꯥꯐꯨ ꯇꯧꯗꯨꯅ ꯐꯥꯈꯤꯕ ꯅꯠꯇꯦ꯫ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯍꯥꯟꯅ ꯈꯪꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯁ꯭ꯀꯨꯜꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯑꯁꯨꯝꯅ ꯋꯥꯡ ꯆꯥꯎꯕ ꯑꯣꯖꯥ ꯑꯁꯤ ꯃꯤꯑꯣꯏ ꯀꯅꯥ ꯑꯣꯏꯒꯗꯒꯦ ꯍꯥꯏꯅ꯫ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯡ ꯁꯥꯗꯥ ꯑꯗꯨꯒ ꯍꯥꯏꯔꯗꯤ ꯃꯥꯔꯁꯦꯜ ꯑꯥꯔꯠꯀꯤ ꯑꯣꯖꯥ ꯑꯗꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯌꯦꯡꯕꯗ ꯑꯉꯥꯡ ꯑꯗꯨꯅ ꯁ꯭ꯀꯨꯜꯗꯒꯤ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯁꯂꯤꯝ ꯈꯥꯟꯁꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯁꯂꯤꯝ ꯈꯥꯟꯒꯤ ꯑꯦꯗ꯭ꯔꯦꯁ ꯂꯧꯗꯨꯅ ꯁꯂꯤꯝ ꯈꯥꯟꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯂꯤꯝ ꯈꯥꯟꯕꯨ ꯐꯥꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯑꯉꯥꯡ ꯑꯗꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯕꯗ ꯁꯂꯤꯝꯅ ꯗꯦꯜꯂꯤꯒꯤ ꯃꯨꯁꯇꯥꯕꯥꯗꯀꯤ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯑꯉꯥꯡ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫
ꯑꯉꯥꯡ ꯑꯁꯤ ꯁꯂꯤꯝꯅ ꯍꯥꯠꯇꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯪꯊꯣꯛꯂꯝꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯇꯧꯕꯗ ꯑꯅꯤꯜ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯄꯨꯂꯤꯁꯅ ꯐꯥꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯐꯥꯕꯗ ꯑꯅꯤꯜꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯑꯗꯨ ꯐꯥꯔꯒ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯆꯥꯔꯖꯁꯤꯠ ꯁꯦꯝꯗꯨꯅ ꯒꯔꯒꯔꯇꯣꯃꯥ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯀꯣꯔꯠꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯃꯈꯣꯏꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯖꯦꯜꯗ ꯂꯩꯅꯕ ꯑꯣꯔꯗꯔ ꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ 2000 ꯌꯧꯔꯛꯄꯗ ꯃꯈꯣꯏꯅ ꯍꯥꯏ ꯀꯣꯔꯠꯇ ꯃꯈꯣꯏꯅ ꯐꯪꯂꯤꯕ ꯆꯩꯔꯥꯛ ꯑꯗꯨ ꯃꯇꯝ ꯈꯔ ꯇꯦꯟꯁꯤꯟꯕꯤꯅꯕ ꯑꯄꯤꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯍꯤ 5 ꯖꯦꯜꯗ ꯂꯩꯔꯝꯃꯤ꯫ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯁꯂꯤꯝꯒꯤ ꯌꯨꯝꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯗꯒꯤ ꯁꯂꯤꯝꯅ ꯏꯟꯇꯔꯤꯝ ꯕꯦꯜꯗ ꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯨꯛꯅꯤ ꯁꯨꯕꯗ ꯖꯦꯜꯗ ꯑꯃꯨꯛ ꯂꯥꯛꯀꯗꯕ ꯃꯇꯝ ꯑꯃ ꯑꯣꯏꯔꯛꯈꯤ, ꯍꯥꯏꯕꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯑꯗꯨꯕꯨ ꯌꯥꯎꯅꯕ ꯐꯪꯕ ꯕꯦꯜ ꯑꯃꯅꯤ꯫ ꯁꯂꯤꯝꯅ ꯌꯨꯝꯗ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯎꯔꯝꯈꯤ꯫ ꯁꯂꯤꯝꯅ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯎꯕ ꯂꯣꯏꯔꯕꯁꯨ ꯖꯦꯜꯗ ꯂꯥꯛꯂꯝꯈꯤꯗꯦ꯫ ꯑꯁꯦꯡꯕꯒꯤꯗꯤ ꯁꯂꯤꯝꯅ ꯖꯦꯜꯗ ꯂꯥꯛꯀꯗꯕ ꯃꯇꯝ ꯌꯧꯔꯕꯅꯤ, ꯑꯗꯨꯕꯨ ꯖꯦꯜꯗ ꯂꯥꯛꯇꯕꯗꯒꯤ ꯄꯨꯂꯤꯁꯅ ꯁꯂꯤꯝꯕꯨ ꯊꯤꯗꯨꯅ ꯌꯨꯝ ꯌꯧꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯌꯨꯝꯗꯁꯨ ꯁꯂꯤꯝ ꯂꯩꯔꯝꯈꯤꯗꯦ꯫ ꯁꯂꯤꯝꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯌꯨꯄꯤꯒꯤ ꯁꯥꯝꯂꯤ ꯀꯧꯕ ꯃꯐꯝ ꯑꯃꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃ, ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗꯁꯨ ꯄꯨꯂꯤꯁꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯁꯂꯤꯝ ꯈꯥꯟꯗꯤ ꯂꯩꯔꯝꯈꯤꯗꯦ꯫ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯀꯌꯥ ꯑꯃ ꯁꯦꯝꯗꯨꯅ ꯁꯂꯤꯝꯕꯨ ꯃꯐꯝ ꯈꯨꯗꯤꯡ ꯊꯤꯔꯕꯁꯨ ꯐꯪꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯗꯨꯅ ꯍꯞꯇꯥ ꯑꯃꯗꯒꯤ ꯍꯞꯇꯥ 2, ꯊꯥ ꯑꯃ, ꯑꯁꯨꯝꯅ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯔꯛ ꯑꯁꯤꯗ ꯄꯨꯂꯤꯁꯅ ꯁꯥꯝꯂꯤꯗ ꯂꯥꯛꯇꯨꯅ ꯁꯂꯤꯝꯕꯨ ꯊꯤꯕꯗꯤ ꯂꯦꯞꯇ꯭ꯔꯤꯕꯅꯤ꯫ ꯅꯣꯡꯃ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯁꯥꯝꯂꯤꯗ ꯁꯂꯤꯝ ꯈꯥꯟ ꯊꯤꯕ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯁꯂꯤꯝ ꯈꯥꯟ ꯑꯁꯤꯗꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯇ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯥ ꯇꯥꯕꯗꯁꯨ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯀꯌꯥ ꯑꯃꯅ ꯊꯤꯕ ꯂꯥꯛꯄꯗ ꯁꯂꯤꯝ ꯑꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯄꯨꯝꯕꯗ ꯁꯂꯤꯝꯅ ꯊꯤꯕ ꯂꯥꯛꯄ ꯃꯇꯝꯗ ꯁꯂꯤꯝ ꯑꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯂꯤꯁꯅꯁꯨ ꯁꯂꯤꯝ ꯈꯥꯟ ꯑꯁꯤ ꯑꯁꯦꯡꯕꯃꯛꯀꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯊꯥꯖꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯀꯥꯎꯊꯣꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯁꯂꯤꯝꯅ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯏꯃꯨꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯔꯅꯥꯜꯗ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯃꯃꯤꯡ ꯍꯣꯡꯗꯣꯛꯇꯨꯅ ꯑꯜꯃꯤꯔꯥ ꯁꯥꯐꯝꯗ ꯊꯕꯛ ꯇꯧꯕ ꯌꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯕ ꯃꯇꯨꯡ ꯑꯝꯕꯥꯂꯥꯗ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯁꯨ ꯑꯇꯣꯞꯄ ꯃꯃꯤꯡ ꯑꯃ ꯍꯥꯏꯖꯤꯟꯗꯨꯅ ꯑꯜꯃꯤꯔꯥ ꯁꯥꯕꯒꯤ ꯊꯕꯛ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯖꯤꯟꯈꯤꯕ ꯑꯗꯨꯅ ꯆꯍꯤ 10 ꯐꯥꯔꯝꯃꯤ꯫ 2000ꯗ ꯆꯦꯟꯈꯤꯕꯅꯤ, ꯑꯗꯨꯕꯨ 2010 ꯌꯧꯔꯕ ꯐꯥꯎꯕ ꯁꯂꯤꯝꯕꯨ ꯄꯨꯂꯤꯁꯅ ꯐꯥꯕ ꯉꯝꯂꯝꯈꯤꯗꯦ꯫ ꯄꯨꯂꯤꯁꯇ ꯁꯂꯤꯝ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ ꯑꯁꯦꯡꯕ ꯑꯃ ꯑꯣꯏꯅ ꯈꯜꯂꯝꯈꯤ꯫ 2010 ꯌꯧꯔꯛꯄꯗ ꯁꯂꯤꯝꯕꯨ ꯄꯨꯂꯤꯁꯅ ꯊꯤꯕ ꯂꯦꯞꯂꯝꯈꯤ꯫ ꯁꯂꯤꯝꯕꯨ ꯊꯤꯔꯤꯕ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯍꯣꯡꯂꯝꯃꯤ, ꯐꯥꯏꯜ ꯅꯝꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯤꯝꯅꯁꯨ ꯈꯜꯂꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯄꯨꯂꯤꯁꯅꯁꯨ ꯊꯤꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯐ꯭ꯔꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯗꯦꯜꯂꯤꯒꯤ ꯒꯥꯖꯤꯌꯥꯕꯥꯗꯀꯤ ꯕꯣꯔꯗꯔꯗ ꯂꯣꯅꯤ ꯀꯧꯕ ꯃꯐꯝ ꯑꯃꯗ ꯌꯨꯝ ꯑꯃ ꯂꯩꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯁꯂꯤꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯕ ꯃꯇꯨꯡ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁꯅ ꯊꯤꯔꯛꯇꯕꯗꯒꯤ ꯃꯥꯒꯤ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯈꯤ꯫ ꯄꯨꯂꯤꯁꯅꯁꯨ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯗꯨ ꯀꯥꯎꯊꯣꯛꯂꯝꯈꯤ꯫ ꯁꯂꯤꯝꯁꯨ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕ ꯑꯗꯨꯅ 2025 ꯌꯧꯔꯛꯂꯝꯃꯤ꯫ ꯁꯂꯤꯝꯅ ꯑꯉꯥꯡ ꯑꯃ ꯍꯥꯞꯇꯨꯅ ꯃꯤꯔꯣꯠ ꯑꯣꯏꯅ ꯂꯩꯔꯛꯈꯤꯕ ꯑꯁꯤ ꯆꯍꯤ 15 ꯐꯥꯔꯝꯃꯤ꯫ ꯆꯍꯤ 15 ꯐꯥꯎꯕ ꯃꯉꯣꯟꯗ ꯄꯨꯂꯤꯁꯅ ꯊꯤꯔꯛꯇꯕ ꯃꯥꯒꯤ ꯃꯇꯥꯡꯗ ꯅ꯭ꯌꯨꯁ ꯃꯤꯗꯤꯌꯥꯗꯁꯨ ꯀꯔꯤꯁꯨ ꯄꯥꯎ ꯂꯩꯇꯕ ꯑꯗꯨꯅ ꯁꯂꯤꯝ ꯃꯁꯥꯃꯛꯁꯨ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯃ ꯀꯤꯗꯅꯦꯞ ꯇꯧꯔꯕ ꯃꯇꯨꯡ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯠꯈꯤꯕ ꯑꯗꯨ ꯀꯥꯎꯔꯝꯈꯤ꯫ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯆꯝ ꯑꯃꯒꯨꯝ ꯍꯤꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄ ꯑꯗꯨꯅ ꯃꯉꯣꯟꯗ ꯊꯥꯖꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯣꯚꯔ ꯀꯟꯐꯤꯗꯦꯟꯁ ꯍꯥꯏꯒꯗ꯭ꯔꯥ, ꯍꯧꯖꯤꯛꯇꯤ ꯃꯉꯣꯟꯗ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯈꯜꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯅꯕ ꯈꯜꯂꯝꯃꯤ꯫ ꯁꯂꯤꯝꯅ ꯀꯔꯝꯕ ꯀꯦꯇꯦꯒꯣꯔꯤꯒꯤ ꯆꯦꯅꯦꯜ ꯍꯥꯡꯒꯗꯕꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯄꯗ ꯑꯦꯛꯁ ꯃꯨꯁꯂꯤꯝ ꯁꯂꯤꯝ ꯋꯥꯁꯇꯤꯛ ꯍꯥꯏꯅ ꯍꯥꯡꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯚꯤꯗꯤꯑꯣꯒꯤ ꯇꯣꯄꯤꯛ ꯑꯁꯤ ꯙꯔꯃꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯝꯃꯤ꯫ ꯁꯂꯤꯝꯅ ꯃꯨꯁꯂꯤꯝ ꯑꯃꯗꯤ ꯏꯁꯂꯥꯝꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯍꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯅ ꯃꯨꯁꯂꯤꯝꯒꯤ ꯃꯤꯑꯣꯏꯅ ꯁꯂꯤꯝꯕꯨ ꯌꯥꯅꯤꯡꯗꯕ, ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯈꯤ, ꯑꯗꯨꯒ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯄ ꯃꯤꯑꯣꯏꯅ ꯁꯂꯤꯝꯕꯨ ꯁꯄꯣꯔꯠ ꯇꯧꯔꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯔꯤꯂꯤꯖꯤꯌꯁꯀꯤ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯁꯛꯈꯪꯅꯔꯝꯃꯤ꯫ ꯁꯂꯤꯝꯅ 2025ꯗ ꯆꯦꯅꯦꯜ ꯍꯥꯡꯈꯤꯕꯅꯤ꯫
April 2026 फाउबदा मागी चैनल दा 62,700 सब्सक्राइबर लेरमी अदुगा मियोय crore अमगा लाख निपुना मागी views ओइरमी matang asida Salim asi पुलिस तगी लोलिबा मतम अमनी अमदी पुलिस की ममांगदा महाकी वीडियो सेमदना सलीम सीद्री इंगली हाइना ताकुदसु मानरमी क्राइम थोदोक थोखरबा मतमदा मराल लैबा मियोइना जेलदगी नाथोक्तना चेंखरबा मतों मियोइ अदुना पुलिस का थेंगदनबा पुलिसना फादनबा लोटखिबा ngaktani adubu Salim Khanna lotpagi mahutta YouTube channel hangduna public figure da thokhiba asini adubu mahakna dharmagi oiba video kaya semkiba aduna mangonda yeknaba kaya amasu leramki asumna 2026 ki February thada Salimna magi dukanda leiringaida miyoi ani laktuna Salimgi mafamda thangna landaramki miyoi ani aduna Salimbu hatnaba hotnakibani adubu miyoi khara lakpadagi makoina mafam adu thadokuna chenkirami Salimna GDB hospital da layinglami adugi matong Max Hospital da puduna layinglaba matong Salimbu kanba ngamlami asumna layingba pharaduna yumda putharami Salimda miyoi anina landaramba adugi matangda TV News media da Salimgi photo ga konana haplami hariba pau adu tabada UP police na Salimda landarakiba miyoi ani adu thiba hauramki makoina miyoi ani adu thidokpada machimanau thokpa ama oiramki mamingna Jisan amadi Kulfamni ahanmada police na Jisan bu thidokuna UP police na encounter tawrami adugi matong 3 March da Kulfamgi encounter tawkhirami makoi miyoi ani asina Salimda attack tawkibani matam asida UP police na Salimda attack tawkiba asi matung makha tabadasu Salimda attack tawrpa yai khanduna Salimbu police na senaduna Salimgi damal police ani card pirami angang ama hakibagi jailda leiruraba matong jaildagi nathokuna leirakiba amadi jailda leidaba miyoi amabu UP police na mahakpu ngakpi senbinaba card thambirami asumna matam khara haujelami aduga itha thajadana pau ama tarami Salim Wastik asi police na hakre jahi 38 gi mamangda angang ama hakibagi jaildagi nathokiba Salim Khan adu Salim Wastik asini haina pauda laklokhi Delhi Police na matam khargi mamangdagi operation ama chatharami haiba operation aduda hana mamangda jaildagi nathoktuna chenkiba miyosingbu amuk thigatuna phaduna jailda amuk thamnabagi operation amani asumna leineringai miyoi amana police head constable amada pau ama hairami handak Salim Wastik da attack tawrakiba Salim Wastik YouTube channel handuna leiriba miyoi adu Salim Khani haina tamlamki Head Constable aduna mathak thongba officer singda Salimgi matangda hairami adubu Salimdi matam aduda UP police na magi damak card ani piduna Salimbu ngapi senbiduna thamlibani matam aduda makoida proof evidence laitana hekta phabadi yadribani maram achina makoina khara hena thidokpa haibadi investigation tawrami Delhi police na Karkar Doma court ta chatuna Salimgi matangda thigalami asumna court adudagi Salim Khan gi evidence amadi fingerprint puduna loli police ta chatuna hanagi Salim gi photo aduga hojik leriba photo aduga manabra haina yenglami asumna Delhi police na Karkarduma court gi purakhiba fingerprint aduga mokoina lawkiba fingerprint aduga match tawduna yenglami matam aduda fingerprint adu manaramki hojikti Delhi police na Salim Wastik asi Salim Khan ni haiba khanglami angang ama kidnap tawduna pharaba matung angang adubu hatkibadagi punsi chupa jailda leinam order thokraba miyoi amani haiba khangmadagi lonida Delhi police team ama chatuna Salim Wastik ko haramki aduga police na wahang pahang tawu matamda mahak asi Salim Khani haiba masana yajaramki asumna mana chahi kunmanga kunthagi mamagi wari tamlami mahakna jaildagi nathoktuna Karnan chakhiba maming onthoktuna thabak tawkiba amadi tamna tangna mahaki punsi wari aduda film namnaba Mumbai gi film producer amana lupa lakh 15 gi check pikhiba pumba police ta Salimna tamlami jahi 38 chumna Salim asi kanano haina khangdana laklabasu hojikti Salim Khan ni haiba khangmangalamki jahi 30 ki Sandipu phaduna sel demand tawba amadi sel phanglaba phawba mihatpa asi mana tawruriba thabak adugi matong ina thenglabasu thengna cherak phangduna
ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯈꯔ ꯑꯗꯨꯁꯨ ꯖꯦꯜꯗ ꯂꯩꯕ ꯇꯥꯔꯝꯈꯤ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕ ꯀꯃꯦꯟ ꯇꯧꯗꯨꯅ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯇꯥꯍꯟꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫